ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯁꯦꯜꯐꯣꯟ ꯕꯟ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯇꯧꯒꯅꯤ MMWO꯫ ꯁꯥꯎꯗꯔꯟ ꯑꯪꯒꯥꯃꯤ ꯄꯕ꯭ꯂꯤꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯐꯣꯅ ꯊꯥ ꯑꯁꯤꯒꯤ ꯀꯨꯜꯍꯨꯝꯗꯣꯏꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯃꯅꯤꯄꯨꯔ ꯅꯥꯒꯥꯂꯦꯟ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯂꯝꯕꯤꯗ ꯃꯇꯝ ꯀꯛꯇꯕ ꯏꯟꯗꯦꯐꯤꯅꯤꯠ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯤꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯌꯦꯡꯂꯒ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯤꯌꯨ꯫ ꯏꯟꯗꯦꯐꯤꯅꯤꯠ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯇꯥꯔꯕꯗꯤ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ MMWOꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ SK ꯋꯥꯖꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯍꯦꯗ ꯑꯣꯐꯤꯁ ꯃꯤꯅꯨꯊꯣꯡ ꯍꯥꯐꯤꯖ ꯍꯗꯥꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯈꯤꯕ ꯃꯥꯔꯆ 12ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯃꯅꯤꯄꯨꯔ ꯅꯥꯒꯥꯂꯦꯟꯒꯤ ꯉꯝꯈꯩ ꯄꯔꯤꯡ ꯖꯣꯀꯣ ꯚꯦꯂꯤꯒꯤ ꯀꯦꯖꯨꯜꯁꯥꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯑꯇꯩ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡ ꯂꯧꯊꯣꯛꯅꯗꯕ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯇꯝ ꯀꯛꯇꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯅ ꯂꯝꯕꯤ ꯑꯁꯤꯗ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯊꯥꯎ ꯍꯋꯥꯏ ꯆꯦꯡꯕꯣꯏ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯑꯁꯤꯗ ꯆꯥꯎꯅ ꯑꯋꯥꯕ ꯄꯤꯔꯤ꯫ ꯃꯁꯤ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗꯅꯤ ꯍꯤꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯈꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯖꯤꯠꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃꯒꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯄ ꯂꯦꯞꯈꯤꯕꯗꯒꯤ ꯊꯥꯎꯒꯤ ꯄꯝꯁꯤꯡ ꯗꯨꯀꯥꯟꯁꯤꯡ ꯇꯧꯅꯤꯡꯕꯗ ꯇꯧꯔꯦ, ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯂꯧꯅꯤꯡꯕ ꯃꯃꯜꯗ ꯂꯧꯕ ꯌꯥꯎꯔꯦ꯫ ꯃꯁꯤꯒꯨꯝꯕꯁꯤ ꯇꯧꯕꯤꯒꯅꯨ, ꯂꯩꯉꯥꯛꯅꯁꯨ ꯆꯤꯡꯇꯝ ꯑꯐꯕ ꯃꯔꯤ ꯊꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛꯇ ꯁꯦꯜꯐꯣꯟ ꯕꯟ ꯆꯠꯊꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯆꯠꯊꯔꯤꯕ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ MMWOꯅ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯅꯕ ꯁꯦꯝ ꯁꯥꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯅꯥꯒꯥꯂꯝꯔꯣꯝꯗꯁꯨ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯉꯝꯈꯩꯗ ꯁꯤꯡꯅꯔꯛꯄ UCMꯅ ꯌꯦꯡꯂꯒ ꯂꯩꯊꯣꯛꯂꯣꯏ ꯖꯣꯏꯆꯟꯗ꯭ꯔ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯉꯝꯈꯩꯗ ꯁꯤꯡꯅꯔꯛꯄꯗ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ UCMꯅ ꯌꯦꯡꯂꯒ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯅ UCMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣꯏꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯂꯝꯐꯦꯜꯄꯠꯇ ꯂꯩꯕ UCMꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯖꯣꯏꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯖꯣꯀꯣ ꯚꯦꯂꯤꯒꯤ ꯂꯝ ꯏꯟꯆꯤ ꯑꯃ ꯐꯥꯎꯕ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣꯏ ꯍꯥꯏꯕꯁꯤ UCMꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯣꯡꯒꯣꯂꯣꯏꯗ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯅꯅꯕ UCMꯅ ꯃꯃꯥꯡꯗꯒꯤ ꯁꯤꯜꯂꯒ ꯂꯥꯛꯂꯤ꯫ ꯅꯥꯒꯥꯂꯦꯟꯗ ꯇꯥꯔꯤꯕ ꯁꯦꯃꯥ, ꯂꯣꯊꯥ, ꯑꯥꯎ ꯑꯃꯁꯨꯡ ꯀꯣꯟꯌꯥꯛꯁꯤꯡꯅ ꯋꯥꯔꯧꯕꯤꯒꯅꯨ, ꯃꯔꯝꯗꯤ ꯁꯦꯜꯐꯣꯟ ꯕꯟ ꯃꯈꯥ ꯆꯠꯊꯔꯕꯗꯤ ꯑꯁꯥꯝꯗ ꯈꯨꯟꯗꯥꯔꯤꯕ ꯏꯅꯥꯎ ꯄꯨꯟꯁꯤꯜꯂꯒ ꯑꯀꯟꯕ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯃꯈꯥ ꯆꯠꯊꯒꯅꯤ꯫ ꯀꯥꯖꯣꯔꯤꯒꯤ ꯋꯥꯊꯣꯛꯇꯒꯤ ꯃꯥꯎꯒꯤ ꯚꯦꯖꯤꯇꯦꯕꯜ ꯃꯥꯔꯀꯦꯠ ꯏꯪ 2015ꯗ ꯂꯝꯐꯦꯜꯗ ꯐꯝꯕ ꯍꯧꯈꯤ꯫ ꯖꯣꯒꯣ ꯚꯦꯂꯤ ꯑꯁꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯑꯅꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯅꯤ꯫ ꯃꯁꯤꯕꯨ ꯀꯟꯕ ꯍꯥꯏꯕꯁꯤ UCMꯒꯤ ꯏꯊꯧꯗꯥꯡꯅꯤ꯫ ꯅꯥꯒꯥꯂꯦꯟ ꯕꯣꯔꯗꯔꯗꯒꯤ ꯃꯤꯇꯔ ꯆꯥꯝꯃ ꯆꯥꯊꯣꯛꯂꯕ ꯃꯅꯤꯄꯨꯔ ꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤꯕ IRA ꯄꯣꯁ ꯑꯁꯤ ꯁꯥꯕꯅꯤ꯫ ꯁꯦꯐꯣꯗ ꯊꯝꯂꯛꯂꯤꯕ ꯋꯥꯐꯝꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯕꯟ ꯇꯧꯔꯤꯕꯁꯤ ꯀꯁꯇꯃꯔꯤ ꯂꯣꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯀꯔꯝꯕ ꯁ꯭ꯇꯦꯠꯇ ꯀꯁꯇꯃꯔꯤ ꯂꯣꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯉꯥꯛꯄꯒꯦ? ꯁꯦꯐꯣꯟꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒ ꯋꯥꯔꯤ ꯁꯥꯅꯕ ꯃꯔꯝ ꯆꯥꯗꯦ, ꯁꯦꯐꯣꯟꯅ ꯅꯥꯒꯥꯂꯦꯟ ꯒꯚꯔꯟꯃꯦꯟꯠꯒ ꯋꯥꯔꯤ ꯁꯥꯅꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯕꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏꯕꯗꯤ ꯒꯚꯔꯟꯃꯦꯟꯠ ꯇꯨ ꯒꯚꯔꯟꯃꯦꯟꯠ ꯂꯣꯏꯁꯤꯟꯕꯅ ꯃꯔꯝ ꯆꯥꯏ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯕꯅ ꯌꯦꯠꯅꯔꯤꯕ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯕ ꯍꯦꯜꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ UCMꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ NG ꯗꯦꯕꯃꯤꯇꯩ, ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ N ꯖꯤꯕꯟ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ IPR ꯂꯩꯁꯦꯝꯕ ꯂꯃꯥꯕꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯁꯥꯝ ꯅꯥꯒꯥꯂꯦꯟ ꯉꯝꯈꯩꯗ AMSUꯅ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯍꯧꯈ꯭ꯔꯦ꯫ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯁꯦꯐꯣꯟꯅ ꯆꯠꯊꯔꯤꯕ ꯕ꯭ꯂꯣꯀꯦꯠ ꯍꯟꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯆꯠꯊꯒꯅꯤ꯫ AMSU ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ AMSUꯅ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯑꯁꯥꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩꯁꯤꯡꯅ ꯁꯦꯐꯣꯟꯅ ꯅꯥꯒꯥꯂꯦꯟ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 39ꯗ ꯊꯥ ꯑꯁꯤꯒꯤ 12ꯗꯒꯤ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯀꯤ ꯃꯥꯌꯣꯛꯇ ꯀꯥꯎꯟꯇꯔ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤ ꯑꯁꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯁꯥꯝꯗꯒꯤ ꯅꯥꯒꯥꯂꯦꯟ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 39ꯒꯤ ꯄꯔꯤꯡꯗ ꯍꯧꯅꯔꯨꯕ ꯇꯧꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡ ꯅꯥꯒꯥꯂꯦꯟꯗ ꯆꯪꯕ ꯊꯤꯡꯈꯤ꯫ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯅ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯃꯍꯩꯔꯣꯏꯁꯤꯡ, ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯑꯅꯥ ꯑꯌꯦꯛꯅꯆꯤꯡꯕꯗꯤ ꯀꯣꯝꯊꯣꯛꯀꯅꯤ꯫ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯁꯥꯎꯗꯔꯟ ꯑꯪꯒꯥꯃꯤ ꯄꯕ꯭ꯂꯤꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯐꯣꯟꯗ ꯆꯠꯊꯔꯤꯕ ꯃꯇꯝ ꯀꯛꯇꯕ ꯕ꯭ꯂꯣꯀꯦꯠ ꯍꯦꯛ ꯍꯟꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯊꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯉꯁꯤ ꯑꯁꯥꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯁꯦꯐꯣꯟꯅ ꯑꯋꯥꯕ ꯄꯤꯔꯤꯕ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯑꯁꯥꯝꯒꯤ ꯃꯤꯇꯩꯁꯤꯡꯅ ꯍꯧꯅꯔꯨꯕ ꯇꯧꯗꯨꯅ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪ ꯆꯠꯊꯔꯛꯄꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅꯁꯨ ꯈꯣꯡꯖꯪ ꯑꯁꯤꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯑꯃꯔꯣꯝꯗ ꯑꯁꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗꯒ ꯇꯥꯏꯅꯔꯤꯕ ꯀꯥꯔꯕꯤ ꯑꯪꯂꯣꯡꯗ ꯃꯅꯤꯄꯨꯔꯗ ꯌꯧꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯍꯧꯖꯤꯛ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟꯒꯤ ꯊꯧꯃꯤꯁꯤꯡꯅ ꯉꯁꯤ ꯀꯥꯔꯕꯤ ꯑꯪꯂꯣꯡꯗ ꯂꯩꯔꯤꯕ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯆꯥꯅ ꯊꯛꯅꯅꯕ ꯄꯣꯠꯂꯝ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫
ꯃꯐꯝ ꯑꯁꯤꯗ ꯄꯟꯗꯨ ꯂꯩꯕ ꯒꯥꯔꯤ ꯑꯌꯥꯝꯕ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗ ꯈꯣꯡꯁꯥꯟꯕ ꯉꯔꯥꯡꯗꯒꯤ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ LLI ꯍꯥꯏ ꯂꯦꯚꯦꯜ ꯀꯦꯅꯦꯜ ꯇꯧꯔꯛꯄꯅ ꯂꯧꯃꯤꯁꯤꯡ ꯃꯤꯄꯥꯏꯅꯔꯦ꯫ ꯍꯧꯖꯤꯛ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯐꯥꯎꯕ ꯂꯩꯔꯤꯕ ꯂꯣꯛꯇꯥꯛ ꯂꯤꯐ ꯏꯔꯤꯒꯦꯁꯟꯒꯤ ꯍꯥꯏ ꯂꯦꯚꯦꯜ ꯀꯦꯅꯦꯜ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯄꯗ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯂꯧꯃꯤ ꯑꯌꯥꯝꯕꯅ ꯍꯔꯥꯎꯅꯕ ꯄꯣꯛꯂꯤ꯫ ꯃꯔꯝꯗꯤ ꯆꯍꯤ ꯗꯤꯀꯦꯠ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯇꯧꯊꯣꯛꯇꯨꯅ ꯂꯣꯛꯇꯥꯛꯀꯤ ꯏꯁꯤꯡ ꯏꯀꯪ ꯃꯇꯝꯗ ꯐꯪꯍꯟꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯄ ꯑꯁꯤꯅ ꯀꯥꯟꯅꯕ ꯐꯪꯂꯒꯗ꯭ꯔꯥ ꯈꯟꯅꯔꯨꯕꯗꯨ ꯀꯨꯞꯅ ꯌꯦꯡꯂꯨꯕꯗꯗꯤ ꯂꯧꯃꯤꯁꯤꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯐꯪꯂꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯂꯦ꯫ ꯃꯔꯝꯗꯤ ꯊꯕꯛ ꯇꯧꯈꯤꯗ꯭ꯔꯕ LLI ꯍꯥꯏ ꯀꯦꯅꯦꯜ ꯑꯁꯤꯗ ꯐꯥꯎꯗꯨꯅ ꯆꯠꯂꯝꯕ ꯇꯨꯔꯦꯜ ꯑꯃꯁꯨꯡ ꯎꯈꯨ ꯂꯣꯏꯅꯅ ꯇꯔꯐ ꯀꯌꯥ ꯇꯦꯛꯀꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ CPIꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ M. ꯖꯣꯏꯀꯨꯃꯥꯔ ꯂꯨꯋꯥꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯍꯟꯗꯛ ꯄꯨꯝꯅꯃꯛ ꯇꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯂꯧꯎ ꯁꯤꯡꯎꯒꯤ ꯏꯁꯤꯡ ꯄꯨꯔꯝꯕ ꯎꯀꯨꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯦꯅꯦꯜꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯂꯧ ꯎꯔꯤꯕ ꯆꯥ ꯀꯌꯥꯗ ꯏꯁꯤꯡ ꯆꯥꯕ ꯐꯪꯂꯔꯣꯏ꯫ ꯂꯣꯏꯅꯅ ꯀꯦꯅꯦꯜꯒꯤ ꯃꯅꯤꯡ ꯊꯪꯕꯗꯗꯤ ꯍꯥꯟꯅꯅ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯂꯩꯇꯦ꯫ ꯃꯅꯤꯡ ꯊꯪꯕꯗ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯝꯕ ꯂꯝꯕꯤ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯨ ꯃꯥꯌꯣꯛꯅꯔꯒꯅꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜ CPI ꯁ꯭ꯇꯦꯠꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯔꯛꯄꯗꯒꯤ M. ꯖꯣꯏꯀꯨꯃꯥꯔ ꯂꯨꯋꯥꯡ ꯄꯥꯔꯇꯤꯒꯤ ꯕ꯭ꯔꯥꯟꯆ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯒ ꯃꯐꯝ ꯑꯗꯨꯒꯤ ꯁ꯭ꯄꯣꯠ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯈꯤ꯫ ꯃꯗꯨꯗ ꯊꯦꯡꯅꯔꯛꯄ ꯔꯤꯄꯣꯔꯠꯁꯤꯡ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯁꯤꯡꯁꯨ ꯂꯧꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯐꯝꯁꯤꯡ ꯑꯗꯨꯒꯤ ꯂꯧꯃꯤ ꯀꯌꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯤ ꯀꯦꯅꯦꯜ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯂꯝꯕ ꯎꯀꯨꯁꯤꯡ ꯇꯔꯐꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯕ ꯍꯧꯅꯕ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯦ ꯖꯨꯟ ꯊꯥꯗꯒꯤ ꯂꯍꯣꯟ ꯍꯨꯟꯕ ꯑꯃꯗꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛ ꯅꯪꯅꯅꯕ ꯁꯔꯀꯥꯔꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯅꯕ ꯇꯛꯁꯤꯜꯂꯛꯈꯤ꯫ CPIꯅꯁꯨ ꯂꯩꯉꯥꯛꯇ ꯇꯛꯁꯤꯜꯂꯤ ꯍꯥꯏꯔꯤ꯫ ꯑꯦꯄ꯭ꯔꯤꯜ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯄꯤꯊꯣꯛꯇ꯭ꯔꯕꯗꯤ ꯂꯝꯖꯤꯡꯕꯒꯤ ꯃꯈꯥꯗ ꯆꯂꯥꯏꯕ ꯑꯣꯐꯤꯁꯁꯤꯡ ꯊꯤꯡꯖꯤꯜꯂꯒꯅꯤ꯫ ꯂꯝꯖꯤꯡꯕ ꯐꯥꯏꯅꯥꯟꯁꯀꯤ ꯃꯈꯥꯗ ꯏꯟꯚꯦꯁꯇꯔ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯉꯁꯤ ꯑꯦꯌꯔꯄꯣꯔꯠ ꯔꯣꯗꯇ ꯂꯩꯕ ꯂꯝꯖꯤꯡ ꯒ꯭ꯔꯨꯞꯀꯤ ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯗꯨꯅ ꯏꯔꯥꯡ ꯊꯣꯛꯀꯦ ꯇꯧꯔꯨꯔꯦ꯫ ꯉꯥꯏꯍꯥꯛ ꯄꯨꯡꯅꯔꯕ ꯃꯇꯨꯡꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯂꯝꯖꯤꯡꯕ ꯏꯟꯚꯦꯁꯇꯔ ꯒ꯭ꯔꯨꯞ ꯀꯧꯕ ꯑꯃ ꯁꯦꯝꯕꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯂꯝꯖꯤꯡꯕꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯌꯥꯎꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯏꯟꯚꯦꯁꯇꯔꯁꯤꯡꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯁꯤꯡ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯂꯝꯖꯤꯡꯕꯒꯤ ꯃꯈꯥꯗ ꯆꯂꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ, ꯖꯨꯋꯦꯂꯔꯤ, ꯀꯦꯕꯜ TV ꯌꯥꯎꯅ ꯂꯝꯖꯤꯡꯕ ꯐꯥꯏꯅꯥꯟꯁꯀ ꯃꯔꯤ ꯂꯩꯅꯕ ꯕꯦꯡꯀꯤ ꯊꯕꯛꯁꯤꯡ ꯊꯤꯡꯖꯤꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯍꯧꯈꯤꯕ ꯆꯍꯤ ꯑꯅꯤꯔꯣꯝ ꯀꯣꯚꯤꯗ ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯚꯦꯁꯇꯔꯁꯤꯡꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯁꯤꯡ ꯄꯤꯗꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ ꯊꯥꯗ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯁꯤꯡ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯈ꯭ꯔꯕꯁꯨ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯕ ꯐꯪꯗꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯏꯟꯚꯦꯁꯇꯔꯁꯤꯡꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯌꯨꯝꯒꯤ ꯑꯁꯤꯟ ꯑꯀꯣꯝ ꯈꯔ ꯁꯤꯟꯅꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯏꯟꯚꯦꯁꯠ ꯇꯧꯔꯨꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯋꯥꯕ kaya mayuk na vada na tana thawong asina anabo hendan miyu kya lai kidaba yaure Avril tara fabu ki manung den buster sina thaza basing asi mahalabadi office ko dimak thingjina ba warip lawre aike Language Department emsu abadi manifu lengak namyam khangna sengdo kadawani wama ngasi wakulon manaba afunba wama kanglevaki athowa mifam ama wamagi mayaloisang terada wamagi president emnaw khumba midai na bay tangbal lauduna hauzik India ki kaman University Entrance Test taunadaba UGC India ki University yangai marida MPhil PhD fawagi ming chanabagi matangda midai lon Manipuri lol jahulaktabagi maram lamdam asida leiriba mari leinava Language Department Manipur University amati Manipur lengang lamdam asigi miyam khangna athobada sengdo kadabani Karigumba asoiba singatu matam chana sengdo pidrabadi wama kangai pakna tumina yengdu leiroi aibase mari leinaba departments da khangchen bigadabani aiba wamagi Secretary Publicity and Devesor Midai na Thador Pachero Lamada Haire. Si Minister na Works Minister unaduna namit chamani de bucket kadaba thabak thorom singi batang da kanagre. Si Minister nong thambum beri na lusing liba lengang kasidan na Works Minister ki fampu krava Govindas konthu jam kanga si Minister Office da unaduna lengang na pai khaliba amadi bucket kadaba thabak thorom singi batang da kum na wari sana kre. Marwin na lengang na ahan ba kongthang ona pai khat na ba law thok kraba namit chamani ki manung da pang thok na daba. Pandam dam liba thabak singi matang dakum na khanake si minister ki maikay dagi numit chamani ki manung da hauzik paikal liba project sing mafung fana loisina ba madi hauzik ki wariba project sing jaw na matam ge oi very report matam chana share dawrak na ba kanan ki aire loina na loisang ki oiba mari leina ba senior officer sing engineer sing contractor sing da matam chana made mafung fana thabak loisina na ba pawtak pina da bo wafam tham ki ba loina na tongan bihiram sing ki patang da su na khanaki aire Press sticker niyamla na sinaba sing meyukta drive sa tharagani amjo. Press ki ming sinaraga pawin ataba miyo ikrana press ki sticker gari kaya da marway na 4-wheeler na sing bada napto na sathok sasin tawdo na paw sege. Sinfam da tabag tawriba aseng pa pawmi sing ki iza chokan na ba amade miyam da lana ukuna na ba tabag sa tharakle ay bagi paw amjo na fangle. Maduna aran ba thawong sa tharibi sing masak khangdok na ba amjo na Manipur Police ka kusam na to na drive amat sa tharagani aire.
ngasi amjogi General Secretary KS Nawbuna Kudek Pituna Press da thorokpa cherol asina hairibade press gi ming sinaraga pawmi nataba myoi kharana garida press sticker napsin duna chathok sin tawba asina pawse gi sinpham tawchirbu working journalist gi right amasung responsibility bu phongna singnaba amasung ikaiba pibani aina amjuna lawdaba ngamloi aire loinan India gi state khada asigma thong asi chatharakpadagi police da complaint tawrba matungda press sticker lana garida nappa pawmi nataba myoi cheng police gi drive chathaduna phagat pasu laikhrabani aire Tabak logthok fikraba COVID warrior doctor amati nursing na pendabagi kholo care lauduna khongjang sangsen gre COVID-19 laichat thengna dabagi damakta langana doctor amati nurse jangna tongan ba post kara contract basis ta oina lauduna tabak tahon kraga ikhang khangudana langakna tabak tagi logthok pirakbagi mayukta ngasi Impal West ki lambai khonang khongta leiwa COVID care center da pendabagi kholo care lauduna khongjang sangsen gre Hiramasi kemari lainnya All Manipur COVID Worry Association ki Publicity Secretary Silana Fongdo ki bade COVID-19 laisat ki akan mematamda miyam ki thawai kan tabi yade aidun akiba amata laitana mangjin thana songtok tuna ana laing bagi thabak ta asoba thawdang lawrakhiwa staff sing bo lainga kasna ngambi matagum thabak tagi lawthorok pa haibase yamna laibak thibane masida natana tha taru ki talabsu ngasi fawwa pibidun laithokhiwa asina maram oraga ibung manungda awaba kya mayungnari Namit chama subada tongan ba khudol pibi gani aibagi thajaba thamkrabajo namit chamari helapa phawda thabakta lengan onthokpide financial year loiki gatawre aibagi mi paipa tawigano nangnana pasoidana thadokani chief minister financial year loiki gatawre aiduna file thadorakte aibagi chen chongba adu tawigano soidana nangnana ba department khudimaki thadokari ana manipur ge chief minister n birena phangdokre chief minister na social media ta thadokpa video footage amana hai ayambana I finding na sanare fine funding laire hargadi CM da IC anti corruption cell ge prevention cell ge laire number sing atu phone to virago atu ka department da chatuna employees cell piraga karigumba cell pidrabadi file thadok loi aiba wakal thadok bio overdraft ta dana phone vada nongmanini theng thabadi yai adu natana karigumba makal amata ge wasat wano sansa thumja tawful lairoi Kanagumban secretary da chantuna employees sing department da chatuna wasat wanom tawigano soidana file mayam gi mathau taba financial year ge budget gi tado pon thokpa department khudimba ki file jeng maram chana matang chana laps oidana ba thadorakani aige aduna hana gi leram bachara vi file tan bi thau vi khot pi tawgi matang da tension leibigano kanagana gumba file da sanction leirava budget da jawra pa thadok pa yare aina leibadagi karigumba panduna leiba yawrakati matu pau pibirago Department kudimak financial year gi nangnana ba sanpam sing thadokani ana sumhalama khata ki aroibida content sing asigi mar uiba pau khara asiba pau damjariba Manipur local news YouTube channel amati Facebook page asidagi yangbiriba punamak pathaga jari channel asina tumda kanarabadi subscribe tawi subscribe tawi romoloinana like and share tawi so kawi ganu punamak pau amakana thaga jari